Pictruna masi nanga natro ha migi khutse pairaga dum puraga chatlaga nangna Newton shu kharadi ikaire Pictruna noklaga harai ngaktang chatpada nacha pakhang phardi ahinga maga tumadi nangdi asi hairaga Newton da amu yengai aduga harai haha ai makha tajararoi Newton di ikaibana loire amuk toiba mamai fawba thangatba ngamdre talaktuda panipuri yonba urai adu ubada Pictruna harai Yamba, tu, sigi matum se laibiyo, yam chaninge. Newton momono aga. Laige, sida lao. Asi hairaga Newton na panipuri du laibire. Newton shu kharadi ikai ahanba chaminnabasu oibaduda adubu Pictru di mawaga lawbiba jat nate git namdana chasilli. Newton na ama charingai Pictru na manga chaba loisinki. Phana yam lagle plate tu Newton di Pictru yengna chari. Adubu Pictru di chabai matangsidi miga uiba jat nate. Magi thokpa pangchada chai mamit ka du usindana yamna mahau lauraga chai Newton na ijan kharaga hafala ura Pictru di taptai chasin bai mabuka du pokhai daure gegek thagera ga hairi yare da yamba chandre hayeng amuk charase Newton na no fe tauraga aseng ba yarabra ne Pictru na yare Newton na ijan na chabase yengba yam nungaiye Pictru na suktolaga is mina charaga yengba yam nungai kaina puka muk thindana Newton na nangsu adudi haimandra Pictruna sifau yang wali ko adu kaida amuk chatkidoi walige Newton na kaida chatkise haino Pictruna acha aingonda mu hajilai ado pungse mari tasilak tore yumda chalase ngasidi ahanbani na kharanga na yauge Newton na hoi adudi ai thinbiramge lao Pictru su mayumda thinbirakle makhoigi thongalda gari du khami Pictruna yamba ai leurage Newton su momono aga hayenganta lawalake Pictruna hoi elheure ko talaktuda Pictru khogi thongalda karama khamaga leibadu ubada Newton na hangai ichan gari se kanagino sibo Pictruna tamo sani gine wahai tu tabada Newton na mamitu khujillaga hairai kari sani Pictruna mabuka khupha ma pukchensu yam chawe migi awabaga khangbi ado noigi tarjan gumba nate Newton na kupthana hangai sani haise kaideno kari thabak tawge Pictruna machin yang na haidoki Star Hotel gi manager ne aduga wahai du loiba nangde Newton na momonok tu na hairai khangi he adugi sani dudi mana tawriba thabak to ai makha taba nangde Pictruna asengba khangbra Newton na khange ai maga wari amuk ta sanage wahai du tabada Pictru makok tu pairaga oh no sani na Henry khoiga yanade maga khara yeknai haikibadu Pictru hojikta ningsinglai Newton da hairai yamba yare no moina sanabiro Newton na kaidorage Pictruna Newton bu saniga unadana bakana honai Newton chu upai laitre amu hairai adoi chan nangi phone number piramo Pictru su magi phone sakta duga haife suklap tawraga hoi 90574333 Newton su harau na hairai thank you ado ai chalage bye bye Pictruna bye asi hairamaga Pictru su satchanki aduga makhoigi thongaldu wa khara tawraga sambalgi mawongda tawbani adubu mi changbai mawongda ngasidi loina hangdoga leirami Pictru Newton da haifet yengaga noksinai aduga thongaldu lonsilaga prap changki Newton chu thawongi yengduna leihawi masu Pictru changkibaga gari thauraga mayumda hankhre somdana amuk toiba salan sanadana leirami leikaigi mi dei kaidei thembina Kura, wagi wa chumna ngangbiyo aikhoisu handak thada piba ngamnaba honaridana ahladuna yamna kana hairai karino noina khalise ha aina su kuina sahi tare nipan yengdana lakpasida nakhoidi aibu usitriye aduga handak tha kaina kayam yame noina ahaya haiba matam ngaidana laise thembina handak tadi khara yengbiyo ahladuna siya nangna dumna hairaga aina yani khanbra ha nathi bongphau chaningai leitaba noina handak tha kaina sanisu mafam aduda leidibani masu karibu haidoino khangde tumina lei Pictruna tawramiba mayamdu ubada yam pakhatli talaktuda tombisu khara soaga leiba du ubada changsilaaga Pictruna karino mayamna tawbiri sibo ha noibu mina tabro saro leikai gi nupi amana Pictruda thina jairai he chinganbi tumina layu migi paisa lauraga asukoi base singni khangdraga waga su sauri Pictru su mayamduga ngangkhannarai tawriba mayamdu yengba ngamdraba sanina hairai sanina mayam pumnamak amukta tapthabiro fajana hainaba yaba ngaktane asi hairaga ahal aduda amu onsila ga hairai
Kuragi tonbiriba paisabu kayano ahal aduna pisum anidu thangalaga amu hairei lupa lakh 3 makhai ne Pictru na ngakna khumlai karino khura aikhoina lobadi sumnatagi lupa 50 dane ahal adugi macha nupa kokchau ngasai dei tumina leirambani masu yausalai hey angang nagi na thongna te khangaba mase nachindo yam kanjanu net khai bada loini Pictru su henjina wa kana ngangbadi ngamde maramdi mana ngangba matang sade khanduna khara taptharaga Pictru na hairei nattene ta kokchau 50 do lakh 3 makhai ni haisibu taba yaba wara kokchau na machinga do fairaga noktuna hairei noi na lohri wa paisa do sahi yame nasa da holo selep dai mathoi duna amu selep oiraga adugi mathoi Pictru na yam ngakna kaino haisiba adubu mayam na chana baya bawara nupi amana mung mateng pangsilai kadigi yadani sahi 9 henjilae Sani di yam na nungaitre mana yausiluba yaba matang na tabanina tumina lay handakti kokchau du yam na hainadaba tukachaba minok amaga loina na hairei noi na paisa do singba ngamoido oiragana noi gi yum ingkhol se lobo taba aduga amana Thembi na ingonda laigi hai taragadi nakhoi gi paisa sing du loina kokpige Thembi di kappaga asokpa mapa du sena duna lay karisu haijaba ngamda Pictru su mina makhoibu asu hanthana nganglakpadu taba ngamdana changsilai aduga makhutna kokchau da thage taurei kokchau na Pictru gi makhutu laktana inki Pictru su khongpam chahauda dana tusilli adu ubada sani changsilaga kokchau gi mamaida khupakna thajilli aduga hairei sani na mi ama oina poklaga mi gi wakhal chenba ngamdaba nangdi sijakho kokchau su yam sauna makhut halai adubu sani na khulai thuna ngakthoi kokchau su mayadu chiaga hairei Nang na yum sida adum toina leise kaigino ha nang makoina sel kaya piraga neke moina pidio paisa do adudagi aina saruk ani hengana pige nang hujing mak chatko Sani gi chinglemba maithongdu karisu khanba tawba leitana momonok tuna hairei Sani na oh nang se paisa yam paiba mi leiba ngamba mi oira adu wardi paisa paiba mi leiba ngamba nang se aina leirage kayano kokchau su pinglaw na saugalai hey nang nai se usitawa yabra ha ai se kanano haiba khangbra Sani no fe tawraga khumlai khangjai ai nang kanano haiba yamunna khangjai khangbai ne kayano haise aduga nang boina minai gi famthon haukani adusu adai gi nate yumsigi kokchau di tingsokpa asaubi haibadu oire mayadu chiaga khon kana hairei oi nang na yumsida leiriba oktabi ani sida sen kyam piraga yumsida changai no ha asi hairaga Thembi da mu onsilaga makha tarai Thembi nangi ngasi gi hingi momol kya no nang ngasi di ai gi reserve lorge Thembi su handak ti jangsilaga kokchau gi mamaida tinsi challi thi sa nangdi mioi bagi wakal khanba ngamba mi nate khangaba kokchau du mamaida tairiba tindu taitholaga Thembi da amu khut halake tawi Sanina intholaga hairei nangi naran khara tonbai mi oina uba ngamdaba sa asi hairaga magi wallet tu lauthoga se machet amada magi sign tawraga kokchau da pi se si check manane 4 lakh ni karigumba yum sida amu hana hongul daradi nang aibu fatte haino kokchau su check manadu lausilli makoina nektuna puraiba laikai gi nupi kharada ingit tawsilli nupi singdu ngasai dei adugi tanja adu ngairibani changsilaga nganglai nupi singduna hey tawngambie noi anina nupa si yum sida pusilaga kari lamta chali haiba aikoi khangoi khanbra ha Thembi na kari nu ine noi aikoi na kari tawi haibadu uthokpa ngamgadra jinna mapali haina ngangning ngangbado tawbigano nupi singdu kharadi khumpham khangdana hairei nattene nupa amana mi yumda ngakleitena lakpa yabra ha ngasai dei soktuna leiriba tombi mana tathirasu makoina ngangnaribadu yam kana ngangnabani na tai masu yam pendana khumlai tombina nong ta kari chari kari thakli kamdauri wahai ama fau hangde aduga mi gi imungi asoiba kadai da kari miwa ngangna fam leiri kaidauri haibadi sini nani khangde mayam du kari su khumde tumina leinai tombi ahal oirasu nupa oijarasu mamitai mapi sinthana hairei tombina nupa se atai kana nate aigi imak nupa oigadoriba nupa ne wahai du tabada mayam du tingak yengai Sani su ngasai dei suktharamba maithong du momon noklai
Adubu Pictruga Thembigadi mapabu yengba ngamdre maramdi nongmata fana warasu miludagi pi marik ama faw sinthaba udri. Lakliba mayamdu mayakumduna loina mari mari hanakre. Tombisu makoina chingkhalaga imungda pusilai. Sanina yam nungaitana hairei. Baba, kaisu thoyongna henjinna khanjin birurano. Tombi sintharaiba mapidu taithoktuna momonoktuna hairei. Ipa kaisu tawdi ichagi lamanse ipana handak mapoksigi oina singba ngamaroi. Sanina yare baba karigi lamano sidi mioiba ama oina mi amada pangpham thokpa matengne. Thembina kappaga tamo nangse aikhoigi damak isorna tharakpaga chap hek manai nangi matengse aikhoina mapoksi magi oina singba ngamaroi. Sanina fajana mayamdu themjinbi makhoisu harau tayamna kainare khara thengjilakpadai. Sanina adudi ayamuk jalage asi hairaga chatnaba tawrai. Aduga Pictruda amu onsilaga hairai. Pictru nangi phone number amukta piba yagadra. Thembisu haraujai momonok laithoktuna lay. Pictru makoktu holaga macheda yengai. Thembina pikho haina ingi tawrai. Adubu Pictruna suktoklaga hairai. Pictruna nokhaiba hairakise asi hairaga number du pikraba tungda Sanisu mayumda hankre. Somdana Henry di magi thabaktu success oibagi haraubana loire. Amaromda amuk khanjilaga Pictru butinbi kangba haibaduni Henry magi laptop tu puthoktuna kana yengi. Talaktuda Newton su Henry gi kada changai yam tapna kaurai. Dayai Henry magi laptop aduda adum yengaga khumlai. Tai Newton na thabak to kamai tawrage. Henry handakti nokfe tawraga onthorai. Thabak pudi success oire. Ado hayeng dinanga punna chatminna dawni. Loktak project ki contract to adusu khara mafamdu yengthouse. Newton taplap tawna hairai. Tayai angang do Henry di wahai du makha tadrasu Pictru ni haiba khangi yam saunninglai. Angang kai dawrage? Newton na maso aina thabak puna tawminase haikibane aduna ma yaudadi yaroye. Henry na khon kalab hairai. Angang ma yaudadi aikoi thabakse tawba yadabra ha. Newton na taptharaga tayai ngasai su mana tayagi mai oheline maso miki laiki daba mine masida aiga puna thabak tawminabada kai kai ge. Henry su yamuna khalli aduga fare nangna fani habada tawro ai mabudi lemna khak tharoi magi thabak piba haurage ai. Newton di pakhana hairai. Kai thabak no ma matomta tahondora. Henry na machindu fairap chingaga noaga hairami. Matomta ne masida yadragana magi mafam leiroi masi nangsu khangchilo. Newton na tayai madi kem makha taba nangde. Henry na wa makha tara anu haina makhutu thalai. Newton yam nungaitana tumina magi kada changkhre. Aduga kagi thongdu masu chetna lonsinjai aduga dress hongdoi loiraga phamungda ngak hippi. Newton khangaudana momonok thorai magi mita Pictruda uraga sumlai machinda solai. Newton na ichan nangse kaigino aibu asuk langtakna halliba. Kawbu kawine magi number ngasai lahobada amuktabu tawsirane. Asi khalaga Newton phone du lauthoraaga khanjana duna lay. Somdana Sanisu matomta momonoktuna Pictru bu ningsingli. Pictru pikpa nangna lamhelaba thamoi sibu hudum chanba ngamiko angakpani nongtamba nangbu aigi oidana to oi ngasi aina ima ipa panduna wasakli. Aidi kawbu kawe magi number lorokibane tawsirane. As idi ikai khreda hera nupa nabu. Somda su Newton kaidau ikai janige nupa nabu tawthoke. Asi hairaga Newton su tawsilai Sani su tawsilai animak puna tawsilakpai busy leire. Newton na kana ga wari sarijano masi angangse nupa ga koirjalane. Somda su Sani yam nungaitana kaino mabu kana ga wari sarijano nupa di koidi haiba aisu kange. As Henry khoiga loina bhai oiramnine
ꯑꯩꯗꯤ ꯃꯊꯥ ꯁꯥꯗꯧꯔꯤꯗ ꯄꯤꯛꯇ꯭ꯔꯨꯗꯤ ꯀꯝꯗꯧꯔꯤ ꯆꯦ ꯅꯪꯒꯤ ꯐꯣꯟꯗꯣ ꯍꯌꯦꯡꯗꯩ ꯑꯩ ꯄꯥꯏꯖꯔꯒꯦꯕ ꯊꯦꯝꯕꯤꯅ ꯌꯥꯔꯣꯏꯆꯣ ꯅꯪꯒꯤꯗꯣ ꯑꯗꯨꯝ ꯄꯥꯏꯌꯣ ꯇꯣꯂꯣꯞ ꯐꯪꯉꯒ ꯂꯩꯌꯣ ꯄꯤꯛꯇ꯭ꯔꯨꯅ ꯃꯀꯣꯛꯇꯨ ꯃꯈꯨꯠ ꯑꯅꯤꯅ ꯄꯥꯏꯔꯒ ꯌꯥꯝ ꯃꯊꯥ ꯁꯥꯅ ꯄꯤꯛꯇ꯭ꯔꯨꯅ ꯀꯥꯏꯗꯩ ꯇꯣꯂꯣꯞꯅꯣ ꯃꯤꯒꯤ ꯄꯩꯁꯥ ꯁꯤꯡꯕ ꯐꯥꯎ ꯀꯣꯟꯅꯔꯣꯏ ꯊꯦꯝꯕꯤꯅ ꯀꯩꯒꯤ ꯄꯩꯁꯥ ꯄꯤꯛꯇ꯭ꯔꯨꯅ ꯇꯔꯖꯥꯟꯗꯣ ꯃꯥꯒꯤ ꯒꯥꯔꯤ ꯁꯦꯝꯒꯦ ꯑꯗꯨꯒ ꯃꯥꯒꯤ ꯃꯥꯡꯗ ꯑꯃꯨꯛꯇ ꯀꯥꯛꯅ ꯆꯠꯀꯦ ꯌꯦꯡꯉꯣ ꯊꯦꯝꯕꯤꯅ ꯀꯩꯅꯣ ꯍꯥꯟꯅꯒꯤ ꯑꯦꯂꯔꯖꯤ ꯕꯣꯏꯒ ꯃꯌꯥꯝꯗꯨ ꯅꯠꯇꯕ ꯇꯔꯖꯥꯟꯁꯨ ꯑꯃꯨꯛ ꯊꯦꯡꯅꯔꯕꯣ ꯍꯥꯏꯁꯤꯕꯣꯅ ꯄꯤꯛꯇ꯭ꯔꯨꯅ ꯑꯁ ꯍꯦꯟꯔꯤ ꯍꯥꯏꯕ ꯁꯣꯅꯣꯗꯣ ꯃꯥꯅꯤꯕ ꯊꯦꯝꯕꯤꯅ ꯑꯣꯍꯣ ꯇꯥꯂꯛꯇꯨꯗ ꯀꯣꯜ ꯑꯃ ꯂꯥꯛꯁꯤꯜꯂꯤ ꯄꯤꯛꯇ꯭ꯔꯨꯅ ꯀꯟꯅ ꯑꯣꯏꯔꯖꯥꯅꯣ ꯊꯦꯝꯕꯤꯅ ꯃꯣꯃꯣ ꯅꯣꯛꯂꯒ ꯇꯥꯃꯣ ꯁꯅꯤ ꯑꯣꯏꯔꯝꯅꯤ ꯐꯖꯅ ꯋꯥꯔꯤ ꯁꯥꯎꯀꯣ ꯄꯤꯛꯇ꯭ꯔꯨꯅ ꯀꯔꯤ ꯅꯣꯈꯥꯏꯕ ꯑꯩ ꯇꯜꯂꯦ ꯅꯪ ꯄꯥꯏꯌꯣ ꯑꯅꯤꯗꯨ ꯏꯅꯔꯤꯉꯩ ꯃꯤꯁꯀꯣꯜ ꯇꯥꯊꯣꯛꯈ꯭ꯔꯦ ꯄꯤꯛꯇ꯭ꯔꯨꯅ ꯐꯔꯦ ꯁꯤꯅ ꯍꯦꯛ ꯆꯔꯥꯡꯁꯤꯗꯤ ꯃꯥ ꯑꯗꯨꯝ ꯄꯥꯏꯕ ꯌꯥꯕꯁꯤꯗ ꯍꯥꯏꯅꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯅꯝꯕꯔ ꯑꯇꯣꯞꯄ ꯑꯃꯗ ꯑꯃꯨꯛ ꯀꯣꯜ ꯂꯥꯛꯁꯤꯜꯂꯤ ꯄꯤꯛꯇ꯭ꯔꯨꯅ ꯃꯃꯤꯠꯇꯨ ꯁꯨꯛꯂꯞ ꯌꯦꯡꯉꯒ ꯃꯁꯤꯒꯤ ꯅꯣꯈꯥꯏꯕꯁꯤꯗꯤ ꯅꯝꯕꯔ ꯑꯇꯣꯞꯄꯗꯩꯒ ꯑꯃꯨꯛ ꯇꯧꯔꯛꯏꯅꯦ ꯃꯁꯤꯒꯤꯁꯦ ꯑꯩꯅ ꯑꯃꯗꯣ ꯄꯥꯏꯗꯦ ꯍꯥꯏꯗꯅ ꯇꯧꯔꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯅꯤ ꯄꯤꯛꯇ꯭ꯔꯨ ꯐꯣꯟꯗꯣ ꯑꯣꯈꯠꯂꯤ ꯍꯩ ꯅꯣꯈꯥꯏꯕ SMS-ꯀꯁꯦ ꯇꯞ ꯄꯥꯏꯔꯦꯅꯦ ꯍꯥ ꯅꯨꯄꯤꯗꯤ ꯁꯨꯠꯇ ꯀꯣꯏꯔꯝꯃꯅꯤ ꯅꯣꯈꯥꯏꯕꯕꯨ ꯀꯧꯔꯁꯨ ꯏꯌꯥꯗ ꯌꯥꯏꯗ ꯏꯌꯥꯝꯕꯕꯨ ꯀꯧꯔꯁꯨ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯄꯤꯛꯇ꯭ꯔꯨ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯔꯛꯑꯒ ꯐꯣꯟꯗꯨ ꯅꯥꯀꯟꯗ ꯊꯝꯃꯒ ꯃꯔꯩꯗꯨ ꯆꯤꯛꯂꯒ ꯑꯁ ꯆꯣꯞꯄꯤꯍꯦ ꯊꯦꯝꯕꯤꯅ ꯀꯩꯅꯣ ꯀꯩꯗꯧꯔꯒꯦ ꯇꯥꯃꯣ ꯅꯠꯇ꯭ꯔꯣ ꯄꯤꯛꯇ꯭ꯔꯨꯅ ꯑꯣꯍꯣ ꯅꯣꯏ ꯑꯣꯔꯤꯖꯤꯅꯦꯜ ꯇꯥꯃꯣꯅꯦ ꯊꯦꯝꯕꯤꯅ ꯀꯔꯤ ꯑꯣꯔꯤꯖꯤꯅꯦꯜ ꯍꯥꯏꯕ ꯊꯦꯝꯕꯤꯗꯤ ꯒ꯭ꯌꯥꯟ ꯇꯥꯕ ꯅꯠꯇꯦ ꯄꯤꯛꯇ꯭ꯔꯨꯒꯤ ꯆꯣꯏꯇꯪ ꯄꯥꯇꯪ ꯃꯌꯥꯝꯗꯨ ꯄꯤꯛꯇ꯭ꯔꯨꯁꯨ ꯐꯣꯟꯗꯨ ꯑꯃꯨꯛ ꯄꯥꯏꯈꯠꯂꯤ ꯃꯈꯣꯟ ꯀꯥꯗꯨ ꯁꯦꯝꯗꯣꯛꯑꯒ ꯏꯌꯥꯝꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯅ꯭ꯌꯨꯇꯟꯗꯤ ꯊꯃꯣꯏ ꯃꯍꯤ ꯆꯦꯜꯂꯦ ꯄꯤꯛꯇ꯭ꯔꯨ ꯑꯃꯨꯛꯁꯨ ꯏꯌꯥꯝꯕ ꯁꯣꯏꯈꯤꯕꯅꯦ ꯑꯩꯗꯤ ꯃꯤ ꯑꯇꯣꯞꯄ ꯑꯃ ꯑꯩꯉꯣꯟꯗ ꯌꯥꯝ ꯀꯥꯔꯟ ꯇꯥꯕ ꯑꯃ ꯂꯩꯌꯦ ꯃꯥ ꯑꯣꯏꯔꯕꯣꯏ ꯅꯤꯡꯉꯦ ꯄꯤꯛꯇ꯭ꯔꯨꯅ ꯊꯤꯔꯤꯕ ꯆꯤꯟꯗꯨ ꯅ꯭ꯌꯨꯇꯟꯗꯤ ꯑꯁꯦꯡꯕ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯅ ꯅ꯭ꯌꯨꯇꯟꯅ ꯌꯥꯝ ꯄꯥꯈꯠꯅ ꯀꯔꯤ ꯅꯨꯄꯥꯔꯣ ꯅꯨꯄꯤꯔꯣ ꯄꯤꯛꯇ꯭ꯔꯨꯁꯨ ꯊꯦꯝꯕꯤꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯒ ꯂꯣꯟꯅ ꯅꯣꯛꯑꯒ ꯍꯥꯏꯔꯛꯏ ꯂꯥꯕꯅꯦ ꯂꯥꯕ ꯃꯤ ꯌꯥꯝ ꯎꯁꯤꯠꯇꯦ ꯅ꯭ꯌꯨꯇꯟꯅ ꯀꯔꯤ ꯅꯨꯄꯥ ꯄꯤꯛꯇ꯭ꯔꯨꯅ ꯃꯥꯅꯦ ꯑꯩꯕꯨ ꯐꯥꯔꯒ ꯂꯧꯅꯤ ꯍꯥꯏꯔꯤꯕ ꯅ꯭ꯌꯨꯇꯟꯗꯤ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯈ꯭ꯔꯦ ꯃꯁꯥꯗꯨ ꯄꯥꯈꯠꯄ ꯀꯌꯥꯅ ꯂꯣꯏꯔꯦ ꯅ꯭ꯌꯨꯇꯟꯅ ꯏꯆꯟ ꯀꯥꯏꯗꯩꯅꯣ ꯃꯃꯤꯡ ꯀꯩ ꯀꯧꯒꯦ ꯍꯥꯏꯔꯛꯑꯣ ꯄꯤꯛꯇ꯭ꯔꯨꯅ ꯇꯣꯝꯄꯣꯛ ꯀꯧꯏ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯅ꯭ꯌꯨꯇꯟ ꯄꯤꯁꯨꯝ ꯑꯅꯤꯗꯨ ꯁꯨꯛꯇꯣꯛꯂꯒ ꯀꯔꯤ ꯇꯣꯝꯄꯣꯛ ꯑꯗꯣ ꯃꯥꯒꯤ ꯐꯤꯕꯝꯗꯣ ꯈꯔ ꯋꯥꯡ ꯆꯥꯎꯕ꯭ꯔꯥ ꯀꯨꯆꯨ ꯉꯧꯕ꯭ꯔꯥ ꯄꯤꯛꯇ꯭ꯔꯨꯁꯨ ꯃꯥꯒꯤ ꯆꯤꯟꯗꯒꯤ ꯊꯣꯛꯄ ꯃꯤꯡꯅꯤ ꯍꯥꯏꯔꯤꯗꯨ ꯈꯪꯅ ꯍꯥꯏꯕ ꯅꯠꯇꯦ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯄꯤꯛꯇ꯭ꯔꯨꯅ ꯋꯥꯡꯉꯦ ꯅ꯭ꯌꯨꯇꯟꯗꯤ ꯃꯁꯥꯗꯨ ꯍꯨꯃꯥꯡ ꯀꯥꯔꯦ ꯇꯥꯂꯛꯇꯨꯗ ꯄꯤꯛꯇ꯭ꯔꯨꯒꯤ ꯐꯣꯟꯗꯨ ꯑꯍꯥꯟꯕꯗ ꯇꯧꯔꯛꯈꯤꯕ ꯀꯣꯜꯗꯨ ꯑꯃꯨꯛ ꯂꯥꯛꯏ ꯋꯥꯏꯇꯤꯡ ꯂꯩꯔꯝꯕꯗꯩ ꯐꯣꯟꯗꯨ ꯀꯛꯈ꯭ꯔꯦ ꯄꯤꯛꯇ꯭ꯔꯨ ꯑꯗꯨ ꯎꯕꯗ ꯍꯥꯏꯔꯛꯏ ꯏꯌꯥꯝꯕ ꯑꯩ ꯌꯥꯝ ꯇꯨꯝꯅꯤꯡꯉꯦ ꯊꯝꯃꯒꯦ ꯅ꯭ꯌꯨꯇꯟꯗꯤ ꯊꯝꯍꯟꯅꯤꯡꯗꯦ ꯁꯨꯛꯇꯣꯛꯂꯒ ꯍꯥꯏꯔꯛꯏ ꯅ꯭ꯌꯨꯇꯟꯅ ꯏꯆꯟ ꯅꯪ ꯌꯥꯝ ꯇꯨꯝꯅꯤꯡꯉꯕ ꯄꯤꯛꯇ꯭ꯔꯨꯅ ꯒꯨꯗ ꯅꯥꯏꯠ ꯑꯁꯤ ꯍꯥꯏꯔꯒ ꯐꯣꯟꯗꯨ ꯁꯠ ꯀꯛꯊꯠꯂꯤ ꯄꯤꯛꯇ꯭ꯔꯨꯅ ꯀꯅꯥ ꯑꯣꯏꯖꯥꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯅ ꯑꯃꯨꯛ ꯊꯦꯝꯕꯤꯅ ꯇꯧꯁꯤꯜꯂꯣ ꯄꯤꯛꯇ꯭ꯔꯨꯅ ꯆꯠꯂꯨ ꯑꯥꯗ ꯀꯩꯗꯧ ꯇꯧꯗꯣꯏꯕ ꯃꯁꯥꯅ ꯇꯧꯖꯔꯛꯁꯅꯤ ꯁꯣꯝꯗꯅ ꯅ꯭ꯌꯨꯇꯟ ꯃꯆꯤꯟꯗ ꯁꯣꯜꯂꯛꯏ ꯑꯁ ꯑꯣꯟꯊꯣꯛꯅ ꯆꯥꯛꯈ꯭ꯔꯦꯗꯀꯣ ꯑꯩꯅ ꯀꯣꯏꯔꯝꯃꯗꯤ ꯙꯞꯀ ꯇꯧꯔꯒ ꯇꯨꯝꯕ ꯌꯥꯔꯣꯏ ꯀꯥꯏꯅ ꯍꯥꯏꯗꯧꯅꯤ ꯑꯩꯗꯤꯕ ꯑꯁ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯃꯥꯒꯤ ꯈꯣꯟꯖꯦꯜꯒ ꯇꯥꯔꯒ ꯇꯨꯝꯖꯗꯧꯅꯤ ꯑꯗꯩꯗꯤ ꯇꯨꯝꯕꯒ ꯊꯦꯝꯗꯅ ꯑꯁ ꯂꯣꯏꯗꯧꯅꯤ ꯑꯗꯨꯕꯨ ꯀꯣꯏꯗꯕꯅꯤꯅ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯅ꯭ꯌꯨꯇꯟꯗꯤ ꯄꯤꯛꯇ꯭ꯔꯨꯒꯤ ꯋꯥꯈꯜꯗ ꯉꯥꯎꯔꯦ ꯑꯋꯥ ꯅꯨꯡꯉꯥꯏꯒꯤ ꯋꯥꯈꯜ ꯀꯌꯥ ꯈꯟꯗꯨꯅ ꯂꯩꯔꯝꯕ ꯃꯥꯒꯤ ꯀꯣꯛꯇꯨ ꯍꯧꯖꯤꯛꯇꯤ ꯄꯤꯛꯇ꯭ꯔꯨ ꯉꯥꯛꯇ ꯉꯥꯏꯔꯦ ꯃꯁꯥꯗ ꯍꯔꯥꯎ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯃꯨꯛꯁꯨ ꯁꯣꯜꯂꯛꯏ ꯀꯔꯤꯕ ꯇꯣꯝꯄꯣꯛ ꯑꯩꯅ ꯆꯤꯡꯅꯩꯁꯤ ꯑꯣꯏꯗꯧꯔꯤꯕ ꯖꯥꯠꯂꯥ ꯏꯕꯥꯏ ꯇꯣꯝꯄꯣꯛꯇ ꯀꯣꯜ ꯇꯧꯒꯦ ꯅ꯭ꯌꯨꯇꯟ ꯃꯕꯥꯏꯗ ꯐꯣꯟ ꯇꯧꯏ ꯑꯗꯨꯕꯨ ꯋꯥꯏꯇꯤꯡ ꯂꯩꯔꯝꯕ ꯑꯗꯨ ꯎꯔꯒ ꯅ꯭ꯌꯨꯇꯟ ꯂꯋꯥꯏ ꯁꯥꯠꯈ꯭ꯔꯦ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ ꯃꯥꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯑꯗꯨ ꯄꯤꯛꯇ꯭ꯔꯨ ꯈꯛꯀꯤ ꯅꯠꯇꯦ ꯃꯆꯦꯒꯤ ꯈꯜꯂꯒꯅꯤ ꯃꯁꯥꯒꯤ ꯂꯩꯅꯥ ꯂꯩꯕ ꯃꯁꯥ ꯐꯠꯇꯕ ꯃꯆꯦꯅꯤ ꯅ꯭ꯌꯨꯇꯟ ꯃꯆꯦꯒꯤ ꯀꯥꯗ ꯂꯥꯛꯏ ꯅ꯭ꯌꯨꯇꯟꯁꯨ ꯄꯔꯞ ꯃꯆꯦꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯏ ꯑꯗꯨꯕꯨ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤꯗꯤ ꯐꯣꯟꯗ ꯋꯥꯔꯤ ꯀꯟꯅ ꯁꯥꯟꯅꯔꯝꯃꯤ ꯑꯗꯨ ꯎꯕꯗ ꯅ꯭ꯌꯨꯇꯟ ꯃꯁꯥꯗꯨ ꯏꯌꯥꯡ ꯌꯥꯡꯕꯒꯨꯝ ꯇꯧꯏ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯃꯆꯦꯗ ꯍꯥꯏꯔꯛꯏ ꯅ꯭ꯌꯨꯇꯟꯅ ꯌꯥꯝ ꯍꯔꯥꯎꯅ ꯀꯅꯥꯒꯅꯣ ꯋꯥꯔꯤ ꯐꯨꯗꯔꯤꯁꯤꯕꯣ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤꯅ ꯅꯣꯛꯂꯒ ꯀꯅꯥꯒ ꯑꯣꯏꯅꯤ ꯅꯚꯥꯏꯒꯅꯦ
ꯅ꯭ꯌꯨꯇꯟꯅ ꯍꯣꯠꯅꯕꯤꯌꯨ ꯂꯩꯇꯕ ꯑꯩꯗꯤ ꯇꯨꯝꯖꯔꯨꯔꯒꯦ ꯒꯨꯗ ꯅꯥꯏꯠ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤꯅ ꯒꯨꯗ ꯅꯥꯏꯠ ꯏꯕꯨꯡꯉꯣ ꯃꯆꯥ ꯅ꯭ꯌꯨꯇꯟꯁꯨ ꯍꯔꯥꯎꯅ ꯊꯣꯛꯂꯛꯏ ꯑꯁ ꯑꯩꯗꯤ ꯃꯤꯍꯨꯜꯒ ꯑꯝꯇ ꯌꯥꯎꯔꯨꯗ꯭ꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯅ꯭ꯌꯨꯇꯟ ꯐꯃꯨꯡꯗ ꯀꯥꯔꯒ ꯑꯃꯨꯛ ꯈꯜꯂꯛꯏ ꯑꯩꯕꯨ ꯑꯃꯗ ꯐꯣꯟ ꯇꯧꯁꯤꯔꯥꯅꯦ ꯑꯁ ꯇꯧꯔꯒ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯑꯩꯕꯨ 마기 machinduga ainaga koiramba oyudana khanggadabani ahinga tumhalloidawni adubu yadre hawjikti aina mabu nungsi hairuba yaroi chance lawba mi oina ukini khara leiraga hairage Newton chu mamitta picture dani uriba atai karisu ude masu khangba ngamdraduna hera pairaktrasu mahut mangba nate ikaiba khangdraga loire Newton phone du lauthoaga call tawi adubu waiting amuk leirame Newton masadu swai laukre kana gana mana asuk thenga fau wari saramise magi tompok haidu soidan oiramni ai khangi ai mabu yam thuna khangdokdaba yadre somdana pictruna nokhaiba yare tham ai tumage sani di thamhaningde adubu kaibu haiba ngamni tumo good night waga haiba nangba janate pictrudi phone du fat kakthatle aduga kadai deno khangba janate satlangsinki top tana tumki somdana sanina as aina wari sananingi ai sibu nuksi harasirane nate madu yar aina moigi mateng khara pangaga chance lawa mankini moisu loina khangi dubu kanade tumba themge khara leraga hair loire Newton di masadu laitadri amuksu makoktu mona nalaga lay amuksu matomta feeding chongjai machinda su solai kana gano haibanida mana asuk thenga fau wari ai amuka tausinge Newton di punga yengda khai aduk thenga baduda amuk tausilai somdana picture di nakoktana tungre phone do adum khongdana leibaduda thembina mamitu wiri tawraga phone do paikhalai hello Newton na kana gano nangna ngasai de wari fudanari duba thembi su khonjel adu Newton malak padai mamitu lauthoraga Newton natra Newton di picture ni na dum lay aya minga sekala thembi na nooga ekhoi picture na tie ai Newton na soibane saunu ko picture de thembi na tungre kai leirage Newton su kari haidoino khangdadana hairai sumdawbane mado hayeng antana loisilamu hayo thabak aruba ma lay hayo adu haige tawbanida thembina haige Newton na thamage dude asi hairaga phone du fat kakthatli Newton na pungdu yengi pungjidi taramado hele aibu tumba yagadrane tawrise asi solamaga Newton su tumnaba fana kana honai adubu tumbadi sungya yadre nongan baga ngai ngamdre picture gi manak chatning bana tumdana ahing adu hokre nong hek ngan baga Newton mafi marol chachilaga hathu thoglai mi atai di tumbaga hogatna dribani talak tu da Newton di kana su hogatri khalaga thoglaaga mayai ka gi sofa da Henry coffee cup ama pairaga thaklaga lairami Newton di aduga uwiba janate magi thokpa picture gi manak yoradi khanduna lai Henry su yam ngakna yamunna yengaga hairai ibungo macha kaidore khonjela du tabada Newton swai laukre mamitu usilaga tamna onthorai tayai Henry angan basida kai jalina Newton makok tu holaga as wa ngang bangamdana leibadu ubada Henry na mamitu khujilaga ngasai dai aisu Newton di kibana loire thina chairaktogi ningdana Henry na aisyo ngasai na nang hawdola sira khalamine aduda nang ngak tumja kisano na khalaga ngaktang sida ngairamine Newton na kaigi Henry na aina ngarang thabak ama haido ayuk angan bada tare pung taruk nang naba chatoine Newton di ngaktang dang oirasu picture ga kadai dana mo oirasu chachage khanbani adubu hopta bidai pikre Henry na chalase aisu amukta dress change toroke Newton na tayai mado Henry maming pandrasu picture ni haiba adum khangle machindu paina noklaga hairai nang ma hana lawro aduga mafam du lao ai jalamage Newton di harawbana loire hoi hairaga chenja chatki Henry matomta akhawa minok amaga loina na solai ngasi de nang
ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯍꯟꯒꯦ ꯈꯪꯅꯤ ꯁꯣꯝꯗꯅ ꯄꯤꯛꯇ꯭ꯔꯨꯗꯤ ꯇꯨꯝꯕ ꯐꯥꯎ ꯍꯧꯒꯠꯇ꯭ꯔꯤ ꯀꯟꯅ ꯅꯥꯈꯣꯛꯇꯅ ꯇꯨꯝꯃꯤ ꯊꯦꯝꯕꯤꯅ ꯈꯔ ꯉꯟꯅ ꯍꯧꯒꯠꯂꯒ ꯊꯕꯛꯁꯤꯡꯗꯨ ꯂꯣꯏꯁꯤꯜꯂꯤ ꯇꯥꯂꯛꯇꯨꯗ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯒꯥꯔꯤ ꯈꯥꯝꯕꯩ ꯃꯈꯣꯜ ꯈꯔ ꯇꯥꯔꯛꯏ ꯊꯦꯝꯕꯤꯁꯨ ꯍꯥꯏꯐꯦꯠ ꯆꯦꯞꯊꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯅ꯭ꯌꯨꯇꯟ ꯑꯣꯏꯔꯝꯕꯗꯩ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ ꯄꯔꯞ ꯄꯔꯞ ꯏꯃꯨꯡꯗ ꯆꯦꯟꯁꯤꯜꯂꯒ ꯃꯤꯡꯁꯦꯜ ꯃꯥꯡꯗ ꯂꯦꯞꯇꯨꯅ ꯃꯁꯛꯇꯨ ꯌꯦꯡꯉꯤ ꯑꯁ ꯂꯣꯏꯔꯦꯍꯦ ꯐꯤꯕꯝꯁꯤꯗꯤ ꯊꯦꯝꯕꯤ ꯃꯃꯥꯏꯗꯨ ꯀꯩꯀꯩꯅꯣ ꯈꯔ ꯇꯩꯁꯤꯜꯂꯒ ꯊꯣꯛꯂꯛꯏ ꯅ꯭ꯌꯨꯇꯟꯁꯨ ꯌꯥꯝ ꯊꯨꯅ ꯄꯔꯞ ꯄꯔꯞ ꯆꯪꯂꯛꯏ ꯑꯗꯨꯕꯨ ꯑꯃꯨꯛ ꯃꯈꯣꯏꯒꯤ ꯁꯨꯃꯥꯡꯗꯨ ꯏꯅꯥꯟ ꯅꯥꯜꯂꯤ ꯏꯁꯪ ꯈꯔ ꯀꯥꯗꯨꯅ ꯂꯩꯕꯅ ꯑꯗꯨꯝ ꯆꯣꯠꯂꯤ ꯆꯣꯠꯂꯤ ꯇꯧꯔꯒ ꯂꯩꯕꯗꯨꯅꯤ ꯑꯗꯨꯅ ꯅ꯭ꯌꯨꯇꯟ ꯂꯥꯛꯄꯗ ꯑꯃꯨꯛ ꯅꯥꯟꯊꯨꯗꯣꯏꯒꯤ ꯇꯧꯏ ꯊꯦꯝꯕꯤꯅ ꯍꯩꯃꯥ ꯌꯥꯔꯔꯣꯏꯌꯦ ꯇꯨꯔꯅꯤ ꯑꯩ ꯂꯥꯛꯀꯦꯁꯦ ꯑꯁꯤ ꯍꯥꯏꯔꯒ ꯊꯦꯝꯕꯤꯅ ꯅ꯭ꯌꯨꯇꯟꯒꯤ ꯈꯨꯠꯇꯨ ꯁꯝꯃꯒ ꯄꯨꯔꯛꯏ ꯊꯦꯝꯕꯤꯅ ꯀꯩ ꯀꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯅ꯭ꯌꯨꯇꯟꯅ 26 ꯁꯨꯔꯦ ꯊꯦꯝꯕꯤꯅ ꯑꯗꯨꯗꯤ ꯑꯩꯅ ꯍꯜꯂꯦ ꯑꯩꯅ 28 ꯆꯪꯉꯛꯏꯅꯦ ꯅ꯭ꯌꯨꯇꯟꯅ ꯑꯗꯨꯗꯤ ꯏꯆꯦ ꯀꯧꯔꯒꯦ ꯊꯦꯝꯕꯤ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯌꯥꯗ ꯌꯥꯏꯗ ꯅ꯭ꯌꯨꯇꯟ ꯆꯦꯞꯊ ꯌꯦꯡꯉꯤ ꯑꯗꯨ ꯎꯕꯗ ꯊꯦꯝꯕꯤꯅ ꯍꯥꯏꯔꯛꯏ ꯑꯃꯗꯣ ꯇꯨꯝꯕ ꯍꯧꯒꯠꯇ꯭ꯔꯤꯌꯦ ꯑꯩ ꯍꯧꯗꯣꯔꯛꯀꯦ